Ngarang Assam Rifles no lompi khunda Kuki Lalhouba ama farba matong Kuki miyam tholaklaga thattuna mulhaga chenkhre haina social media singda video thaganar Nscn IM gi ayaba yaudrabadi Manipur gi miyam na mapandagi khamen asinba saba phangloi daure Manipur gi miyam na sanaba mapandagi khamen asinba puselakpada athingba pidiba miyoising gi mathakta lengak na miyeng sangbiyo haina association na phongdorakre Sahi kaya sumna warusin purakadori bani haiduna Government of India ga Swesphere taunaduna wari sanarakli bani hairiba Nagaland gi Lalhouba Nscn IM gi ayaba yaudrabadi Manipur gi miyamna mapandagi pusilakpa khamen asinba saba phangdabagi phibamda leire anauba thaudo asigi matangda ngarang Press Club ta All Manipur Vegetable Wholesaler Association Trust na pawgi mifam ama pangthoktuna thaudo asigi matangda pawmisingda marik chumba wafam sing phongdokre pawgi mifam asida trust asigi in charge Laisram Romesh na hai matam kaya gi mamangdagi trust asina Manipur gi miyamda ahongba mamalda manamasing ensang napi mapandagi pusilaktuna phanghalakle adubo hauzik Manipur da mapandagi pusilakpa ensang napi singi manungda khamen asinba tomato nasik haidiba khamen asinba ase mamangdagi hauraduna Assam Dimapur Kharu Petiana singba mafam singa sidagi matam gi oina ahongba mamalda khamen asinba asigi dealer singa yanaba mamalda leiduna miyamgi dama pusilakle bane adubo ikhang khanghaudana wholesaler singi association asida amasung wholesaler tawjariba singda karigumba amata khanghalamdana miyoi khara manaraga Dimapur da syndicate ni haiba ama chenkhre syndicate asina Nscn IM ki vegetable in charge sikaho asumiga manaraga tha asigi taradagi hauraduna Imphal tamna pusilakpa khamen asinbagi gari sing Dimapur da phajinduna thamke aduga khamen asinba porakpa gari khudimak Dimapur da syndicate ni haiduna semliba makhoidagi khamen asinba sing Manipur da pusinaba lawgadabane atopa mafamdagi khamen asinba lawba yaroi haina athengba pirakhi haire wafam asi sumna haiba khakta natana Dimapur da semliba syndicate tagi oina lawgadabane haina su aki akhang pirakhi karigumba syndicate asidagi lawdrabadi Manipur gi gari khudimak pharaga thamgani aduga lupa lakh amadagi lakh ani makhai phawbagi senpham gari amamamgi oina pidaba matungda phajinduna thamba truck sing lokthokpa yagani senpham asi pidrabadi gari amata Manipur da sangba yaroi haina su kihalakhre haide maana makha tana haibda mapandagi khamen asinba pusilakpaga mari lenana kihalakhniba miyoi mangagi maming matha amasung makogi mobile telephone number singsu pawmisingda phongdokki haide Panba yabadi All Manipur Vegetable Wholesaler Association Trust asi Nagamapal da office oibani trust asigi register number na 1169 ni haide President rule laibadagi lamdam sugi law and order gi phibam phagatle haina nongthomba birena phongdokre lamdam asida president rule lairakpadagi law and order gi phibam phagalaktuna shanti hanjalakle haina hanagi Manipur gi chief minister nongthombam birena phongdokre wafam ase ngarang Imphal airport ta hanagi chief minister nongthombam biren ga unaduna pawmi singna hangba wahangi pawkhumda phongdokhibane ningsingba yabadi BJP gi MLA kunga manga ronga lengak semnabagi matangda hafta amarom ase Delhi re station tawduna lerakhibane ngarang Imphal airport ta Delhi dagi thunglaba matamda pawmi singda phongdokladuna mahana makhata na BJP di National Party ne warep lawba matamda national gi thak talawi center gi lusingba sing unaduna miyam ki apamba gi matungena IDP singi issue highway gi issue popular government ama semna bataksilam lay mamang da su status da president rule tara mathurak laikre president rule thambadagi law and order gi phibam phagalakle center na so state asigi miyam gi sentiment khangna thabak paikhalakle union home minister gi miyang makhada community khudimaki representative sing onaduna anoba popular government ama athuba da semlakane habagi thajaba leire hana phongdokhe pawmi singna hangba wahangi pawkhumda mahana makhata na phongdokhibada lamdam sigi puwari ga sagonaduna laklaba Shillong gi Manipur Rajpati thugai khibagi paw tabada angakpa poe set asida 2017 da BJP lengak laktuna Mahana Chief Minister hek oirakpadagi puwariga sagonariba Shillong Rajbari asibu kannaba thaba paikhatuna lakle mafam asigi matangda thijilubada Rajbari leiriba lam ase aikhoigi mingda leiramde property tax oina thiraga leiramkhe lamgi patasu leiramde Rajbari gi structure asi lengdana lehanaba amade structure asigi asonba saruk sengak lawpiduna semjinnabagi thabak lawkhatnaba yanakhibane adubu khanghaudana thugaikibagi laibak thiba thaudo ase angakpa poe thaudoksagi matangda inquiry tawduna jenaba miyoisingi mathak action lokhanaba mahaki maikaidagi su taksilagani hana phongdokhe
Manipur Rajbari Semkat Naba Semkiba Committee da Archaeology Expert Johandriba Karigino Haina Thamlakhre Manipurgi Puariga Sagonariba Heritage Site Oina Lauthopa Pauba Yaraba Silong da Leba Manipur Rajbari Tangoi Tana Thugai Kiba Have Selebak Thibane Nauna Amuk Semkat Nabalega Committee Semda Archaeology Expert Johandriba Karigino Haina Manipurgi Saknairaba Cultural Activist Amadi Anthropologist Mutua Bahadur na Pondorakle Mahana Makhatana High Heritage Site Ama Sanjano Matamda Archaeology की एक्सपर्ट संग कोपना थिजिलबा मफम अदु सेमखिबा सिजनखिबा मसाकसिंग लैब ता थादरगा खंगदोक्लबा मतों सेमजिनगदबने युम सेमबदौना पीडीएन हेक्टा सेमबा याबा नते मदुदा साबदा सिजनखिबा चेक सिंग अदु तांगोय ताना थुगाइखिबगी महत्ता नौना अमुक सेमगदौरिबसिदा हाफनिङै सिलोंदा लेबा मणिपुर राजबारी की मरमदा सही 13 की ममांगदा एखिबा लाइरिक मणिपुर कस्टम्स थ्रू एजेस हाइबा अदुदा मयेक सेंगना इदुना लैख्रे हंदक मणिपुर राजबारी दा सथखिबा थौंगसि सही 8 खुनताकु मतमदा अवाना मणिपुर दा लैरंबा मोनुमेंट सिंग तांगोय ताना थुगाइदुना मुथतखिबा दुगा चप मानै कांगलादा हुजुक लैरिबा कांगला सासि सेमजनखिबा मतमदुदा कांगला सा साबदा सिजनरंबा चेक सिंग पाक चावबगे चांग चप चाना आर्कियोलॉजी की एक्सपर्ट सिंगना ऑनदुना कुपना येंगसलगा सेमखिबने हेरिटेज साइट अमा सेमजनबा हाइबसि यामना लुबा थबा अमने एक्सपर्ट सिंगना सेक्शन सेनरगा सेमजनगदबने पीडीए दा हेरिटेज की मरमदा खांगबा मी किया यामना यावबदगी थबा असि मकोयना सुगदोरिबनो हंदकी थौंग असि सेल हेना फंगनिंगबा खरना लौतुनरगा सथखिबसु माले सिदोकपगिसु सेल सेमजिनबगिसु सेल पांबा मरैबाक मफुरुब नुंसिदबा सिंगना तौगदबा थबकने तोंगी मिरोल मुथतनबा होनरकपने हाइना लौदबा ngamloi हाइना सु फोंदोरखे JJM की मतंग द MP Bimol न थांगतखिबा PIL पाखुम पीनबा मणिपुर हाई कोर्ट ना खंगनख्रे हाइदे जल जीवन मिशन JJM की मतंग द अरानबा थौं के असथरे हाइना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी की MP डॉक्टर अंगोमसा बिमोल अकोइजमना थांगतखिबा PIL अदुगी पाखुम पिरकनबा मणिपुर हाई कोर्ट की माइकैदगी मणिपुर की चीफ सेक्रेटरी पब्लिक हेल्थ इंजीनियरिंग डिपार्टमेंट PICD की कमिश्नर कम सेक्रेटरी डिपार्टमेंट फ्रिस्किंग वाटर एंड सैनिटेशन न्यू दिल्ली के सेक्रेटरी ऑफ मिनिस्ट्री ऑफ जल शक्ति द पाखुम पिरकनबा खंगनख्रे लैबा असुगी प्राइम मिनिस्टर नरेंद्र मोदी न खुंगंगदा लैबा युमथों खुदिंगदा महिक मताई चेंदबा अफबा इसिंग फंगाननबगी पांदमदा पाइखतखिबा जल जीवन मिशन JJM की मतंगदा अरानबा थौं के असथरे हाइना MP Bimol अकोइजमना मणिपुर हाई कोर्ट ता थांगलखिबा PIL अदुगी मतंगदा ngarang मणिपुर हाई कोर्ट के चीफ जस्टिस M सुंदर अमदि जस्टिस अहंथेम बिमोल की बेंच अमदा हियरिंग सथखरे हियरिंग अदु तलंगा की माइकैदगी मणिपुर चादा 79.6 यौना युमथों खुदिंगदा अफबा इसिंग हाइबदी टेप वाटर की खुदों चाबा फंगनख्रे हाइना फोंदोखिबा अदुगी मतंगदा पिटिशनर की माइकैदगी ऑफिशियल ना फोंदोक्लिबा डाटा अदुगा सानादबा मोंगदा मियोय लाख कया ngasisu अफबा इसिंग टेप वाटर की कनेक्शन फंगबा ngamdana leiri अफबा इसिंग फंगनख्रे हाइना मारा लैबा डिपार्टमेंट की माइकैदगी फोंदोक्लबसु ngasi फावबा टेप अदुदा इसिंग मरिक अमता फंगबा ngamdana ikang kangna leiri खुदम ओइना हारबदा सेनापति उखरुल चुरचानपुर चांदेल तमेंगलों अमदी तंपाक की इम्फाल वैली द लैरिबा खुंगंग कयागी युमथों कयादा ngasi फावबा इसिंग फंगबा ngamdana leiri पार्लियामेंटरी रिपोर्ट अमगी मतुंगिना MP Bimol अकोइजमना थांगतखिबा PIL अदुदा जल जीवन मिशन की थबक पाइखतननबगी दमकता पुन्ना लुपा करोड़ 1.078 की सेंफम थादख्रे हाइना पाखुम पिरखिबा लैरबसु हाइकिबा फंड अदु नियम चुमना सिजनदबा लेबाक मयामदा टेप वाटर की कनेक्शन पीदुना अफबा इसिंग फंगनख्रे हाइबगी खुदम सांगदम अमता फंगबा लैते हाइना मणिपुर हाई कोर्ट PIL थादुना हिरमसुगी मतंगदा वायल विचार चथनबक थागलखिबने हाइरे लमदमसदा फोंगबा तोंगान तोंगानबा मीडिया न्यूज रिपोर्ट सिंग युमफम ओइदुना MP Bimol अकोइजमना मरिरेनबा अथॉरिटी की माइकैदगी जल जीवन मिशन के मखादा मथौ ताबा थबक पाइखतुना युमथों कयादा इसिंग फंगनख्रे हाइना चेदा तारबसु लमदमसी खुंगंग कयादा लैरिबा युमथों कयाना पुखिरगी इसिंग सिजनदुना लैरि मरिलेनबा डिपार्टमेंट की माइकैदगी लमदम असि युमथों कयादा नियम लाना अफबा महिक मताई चेंदबा थकनबा इसिंग फंगनख्रे हाइना रिपोर्ट तौरिबा सिगी मतंगदा मणिपुर लेंगा की माइकैदगी ngasi फावबा असुंबा थिदोकपगी थबक सथदना लैरि असिगुंबा मणिपुर लेंगा की असोयबा खोंथांग असि लमदमसिगी मियामगी लैरिबा फंडामेंटल राइट्स अदु वायोलेट तौबने हाइना चार्ज तौदुना MP Bimol अकोइजमना हिरामसुगी मतंगदा इन्वेस्टिगेशन चथदुना ट्रांसपेरेंट लेना थबक तौननबगीदमक मणिपुर हाई कोर्ट PIL थांगलखिबने हाइरे लेंगाकना IDP सिंगी पाइखलकपा थौरांगदा अयेतपा पिबिगनु हाइना कमिटीना फोंदोरख्रे
Manipur thokliba irang asina maram oiraga relief camp-singda sangjafam loduna leiriba IDP-singda lengaki maikaidagi miyoi amamamda nomada lupa chama amadi sana thaknaba seng hawaina singba piriba asigi mahutta tangai fadaba polamsing masa-masana sijinanaba pandamda masa-masagi account-da oina senfam haplagani haina lengakna lokholakliba thorang asi aphabane adubu lengaki thorang asigi mayokta miyoi kharana athengba pibagi tawbigano haina Meitei Sursanpur United Committee Meitei Council More amadi Committee on Protection of Meitei Victim More gi maikaidagi phongdorakle hiramasigi matangda Manipur Press Club ta pangthokpa pawgi mifam amada Sursanpur da Meitei United Committee gi co-convener nabana phongdokhibada lengakna IDP singgi masa-masagi account senfam changhalakpa asina IDP singna thengnariba awaba khara kohanba ngamgani thajai adubu lengaki thorang asigi mayokta non IDP kharana athengba pibaga loinana IDP singna tabada nungairodaba wahaising sijinarakpa asi laibak thibani tawbiganu haina appeal tawkhe amaromda mifam aduga mari lenana Committee on Protection of Meitei Victim More gi convener thangjam budana phongdokhibada lengakna pibiba interim relief oina lupa lakh amamam pigani lauthokibagi matungina ahanba phase ki oina lupa lising kun manga piba haukraba matung senfam asi fangadaba warhauba kya ama leidi maramasina interim relief ki senfam asi phangdarba singda Diwali amadi ningol sakauba mamangda phanghanbiyo hana phangkraba singsu anisuba phase ki senfam kharada oirabasu kumai asigi yenglaga phanghanaba sinbiyo haina phongdokhe amadi More Sursanpur amasung Kangpokpidagi lanjena tuna relief camp singda leiriba IDP sing athubada saba loisindriba prefabricated house da hongjinbiyo karigumba lengakna hongjinaba athubada thabak pangthoraktaba tarabadi IDP sing pulap thoraktuna saba loisindana leiriba prefabricated house sing da leisilagani haina phongdokhe SDC Thobal gi mathakta akanba action lokhatpiyo haina thamlakhre tha asigi mapan gi nungthil pung ahumrom tabada sub deputy collector Thobal na khangabo apunba maira paibi lokki secretary maram sadana khud tharakpabu yaningdaba phongdokhibaga loinana hojik leidiba SDC Thobal ning thousand mani thoi maite MCS asigi mathakta action lokhatpiyo haina khangbo apunba maira paibi lokki president moirang them tombi na thadrok zero amada haide hojik leidiba SDC Thobal ase mathong huktaba ngakchau thekpa miyam gi matam gi mathau taba certificate documents sing lokthokpada miyam bo maram chadana harassment pibaga loinana nupi da khut thaba nupi bo ikai khomnabo ottaba se mari lenabo authority na miyang sangpiyo haina victim oirabi laisam latari masamakna phongdorakle mahana matam chana karaktaba office ama oina mahana khut thaduna phurakliba laisam latari na death certificate ama launaba honarubada khut tharakhibane thawdosigi matangda asum aran thidokpiduna lakliba tangkun phawbugi manongda mari lenabo authority na miyeng sangbiduna action lawbiyo haina makha tarakle kariguma makha tana action lawbidragadi banna chingba akanba khongjang sangsinaba semsare haina zero asida palle makha tana khangbo apunda maya paibilopna torokpa thabak thorong Dimakta Betsko Kambo pa Sogotkani Hainasu Pongdorakle UZ ahum phare ngarang numidang police control room na thadrok pocherol amada security force na ngarang to makhale kaidagi wangkhairakpon Romeo Alice Baroni Alice Kaubru sahini phumanga koba KCP PWZ gi kadar ama mayumdagi phare mangondagi mobile phone ama recover tawre hari amarom na ngarang security force na lalambu makong takelambam lekaidagi haubam malengwanba Alice KGF Sahi kun gamanga kauba KCP apun bagi kadar amat lampel supermarket tagi fare mangona gi mobile phone ama two-wheeler Jupiter MN01 U1711 recover tawre haide oinana ngarang security force na koideng na luseng bayoina lepki singjamai wangma bagabati lekai dagi biki sagol sem sahi kun gamapan kauba kadar ama more gi muslim basti dagi fare haide Senior Naksal Lusingba Malozula Gadar Humpu Galunan surrender Torakre Haide. Maruiba Miam Sakanglaba Naksal Lusingba Ama Oidiba Communist Party of India Maoiski. Politburo members su Oidiba Miam na Sonu Haina Kangnaba Malosla Benugopal Rao Garang Maharashtra gi Gatsiro Lida Atopa Naksal Gadar Humpu Galunan Kusukulai Taduptuna surrender Tokre Haide. Surrender Torokhiba Singi Manungda Central Committee ki member ama Divisional Committee ki member tara amasung atopa member kaya yaukhe Malozula Rao asi Maoist organization ki khwaidagi hai singba strategy soina thabak tawduna lakhibani mahana Maharashtra Chhattisgarh ngamkhai parengda Naksal gi platoon operation kya supervise tawkhe mahaku hingna phaba natraga hat pangambada tongan ba state singna punna lupa crore tara ki sel gi mana laukthokrabani haide
Malozula Rao amadi atopa Naksa leadersingi marakta haukiba tha mari manga romsida yanadaba kya lerake masina maram oiraga Malozula Rao no khulai thadokuna kadar home phuga loinana Maharashtra police ta surrender tawrakibu oigani thajare mamangda su Malozula na khulai paiduna lanthengna mai paktre haina phongdokiba laikre Board ki dabang nupi lem na pigani haiba AIADMK lusingba sanmugam ki wafam na sarang na bathokan kre haire AIADMK ki hanagi minister amasung Rajya Sabha ki MP oiriba CB sanmugam na nupi singbu board ki damak yenba free gift singa sangdam na duna phongdokiba wafam na Tamil Nadu da saung na sarang na bathokan kre haire AIADMK board committee training ki mifam da wangang bada CB sanmugam na Mikhal naksilakpaga loinana DMK na tongan ba sakhat thorang amadi miyam ki mateng kya lauthorak lagani masigi manungda Mikhal ga mari lenana miyam du san hameng grinder mixer sing lem na pirak pa yai masigi mathakta miyoi amamamda makhugi loinabi natraga nupa amamam phawa pirak pa yai Tamil Nadu ki Chief Minister MK Stalin ase Karunanidhi gi machanupa oibana asiguma miyam da phanghandeni haikiba wafam singa singa machatpa ngamba miyoi ni haike CB San Mugam gi wafam se miyoi kiyana yaningda bu phongdokibaga loinana DMK gi Minister Tirumigu Jivana CB San Mugam gi wafam se nupi oibi singbu thakhan thana yengba amasung nupi oibide ikai khulnabo uttaba wangangne masina takpadi AIDMK na nupi oibisingbu posak amagum ui amasung matam punamakta AIDMK gi lengak na nupi singi yai phanaba tawrakloi takpani haike Bangladesh ta chemical godown amasung garment factory mai chalakpadagi mioi tarataruk sikhre kayana sokhre hari Bangladesh ki Korong Dhaka da leba garment factory ama amasung chemical warehouse ama mai salakpadagi mioi tarataruk sikhre amasung kayana asopan nangkhre hana official singna phongdorakle BSS News Agency na Fire Service and Civil Defense Media Wing gi Lalhouba bin Jasum kowa officer amagi pau pot tawraduna haikibada tamthiraba mai holangpok adu garment factory ga thangnana lairiba chemical warehouse amadagi haurakibani haike garment factory adu da lairiba ahanba amasung anisuba floor dagi asiba haksang sing thena ki anasu Fire Service amasung Civil Defense Director Operation and Maintenance Lieutenant Colonel Muhammad Tajul Islam Chaudhary na Paumising da phongdorakibaga loinana mai chakpa matungda toxic gas tholakpana maram poiduna garment factory aduda mathau tawriba sing loinamak siramlagani haibagi chingnaba lei hairi mai adu firefighter singna muthatpa ngamkibaga loinana garment factory aduda thibagi thabak sathari hairi